आकाशवाणी इम्फाल Ngangbam Nganthoi na pau pazari ahanbada maru oiba pau Imphal da ngarang pangthokiba Miss Manipur 2022 gi grand finale da Manasa Devi sapamna Miss Manipur tare Manipur da ngarang nongna miyoi mari COVID-19 positive oikhi active case kun leiri amasung Pradhan Mantri Narendra Modi na ngasi ayuk Greater Noida da International Dairy Federation World Dairy Summit 2022 haudok lagani Manasa Devi sapamna Miss Manipur 2022 tare Imphal West Jilla gi Lamboi Khongnang khongda leiba Manipur Trade and Expo Center da Miss Manipur Organization sinduna ngarang pangthokiba Miss Manipur 2022 gi grand finale da Manasa Devi sapamna Miss Manipur gi winner oikhibani Saghen bising gi athoi hen tana ba da Gaujang Thaibi Ruyena ahan runner up takhi aduga Filayum Jazona ani suba runner up takhi Grand finale da Saghen bi contestant kunmari na saruk yakhi Miss Manipur 2022 gi title phanglabi Manasa Devi sapamda lupa lakh ama Miss Manipur gi luhub amasung memento pikhi ahan runner up tarabi Gaujang Thaibi Ruyeda lupa 30,000 luhub amasung memento amadi ani suba runner up tarabi Filayum Jazoda lupa 50,000 luhub amasung memento gi mana pikhi Miss Manipur 2022 gi title phanglabi Manasa Devi sapamna Manipur gi mahut senduna Miss Northeast 2022 da saruk yagani Manipur da ngarang nongna miyoi mari COVID-19 positive oiba thengnakhi positive oiba gi sang sada ama dasmik mari ni raija gi haksel bibak na thokpa cherol amada hai ngarang punna miyoi chani humbudrani pan test tawbada miyoi mari adu positive oiba thengnakhi bani hairiba matam asida leina asna naramba miyoi 13 naba phagalakhi naba phagalakpagi sang sada mar fudrani pan dasmik mari mangani haujik active case kun leiri Mahiroi Lub MSU gi advisory committee gi convener oiba miyoi ama amasung lamgi pata semdokpada chenaba Sandel gi mandal Raija Police na fare Imphal da pangthokpa pawgi mifam amada additional DGP Clay Khongsai na hai Imphal West District Police Commando na kangnaba paw ama phangbadagi Khurai Kongpal area da thiba humbagi thabak sathabada MSU gi advisor amasung advisory committee gi member oiba miyoi ama mahaki mayumdagi .38 ki pistol amaga konana fagatki Faraba miyoi asina phongdorokpagi matung ina mahak English nga macamapan merfudara tareta lalholub amada yauduna Eastern Nagaland da lalholub adugi tarahumdoi suba base da training tawraba miyoi ni haiba khangba ngamle Faraba miyoi adu Porompat Police Station da makata na thijanabagi damak sinakre Sri Khongsai na makata na hai SDO Lilongi makada leiba Chawbok set number marigi land record amadi lamgi pata semdok semjin tawre haina SDO Lilong na Sahi asigi May 13 Thawal District Police da report ama pikhalakpadagi District Police ki kangbu asina kupna thijileba matungda lamgi record amadi pata semdok semjin tawbuda chenaba Revenue Department ki staff home phagatki makhoina haidorakpadagi wathok asida hakthengna chenariba haujingna Sandel gi SDC office da mandal oiriba miyoi ama phagatpangam khibani tabiriba pawsya khasbani Imphal dagini Pradhan Mantri Narendra Modi na ngasi Greater Noida da International Dairy Federation World Dairy Summit 2022 haudok lagani Summit asi Greater Noida gi India Expo Center and Marta ayuk pung 10:30 da haudokani numit marini subna sathakadaba World Dairy Summit asi gi manungda Dairy for Nutrition and Livelihood haiba themda khanani nabagi thoram sing pangthokani Summit asi da Bharat amasung atai leibak kya dagi lakpa akhang haising sangom puthokliba farmer sing amadi Udyog ki lusingba kaya na saruk yagani. Saurak na malem gi lebak yang khairom dagi punna miyoi 5,500 na summit asida saruk yagani. Asigumba makal gi summit asi ing 5,500 humbudra marida Bharata pangthokiba adugi matungda handaki asi amuk pangthokpani. Bharat ki dairy industry na malem gi phabakta achawa phida ama kanba ngamduna malem gi apunba sanggong gi pothok ki sada kulhumdoi di Bharat na puthokli. BJP lusingba amasung kendra gi mantri Anurag Thakur na ngarang Mumbai manakta leiba Dombi Bali da pangthokpa BJP Lok Sabha Core Committee gi mifamda wa ngangkhre Kalyan Lok Sabha Kendra da dol asigi haujik oiriba phibam yangsinabagi damak Sri Thakur numit humni gi khongsatta mafam aduda leiri
केंद्र दुगी बीजेपी की लुसिंग कयाना मंत्री बुताराम ओखी पाउमी सिंह द वांगांग बदा श्री ठाकुरना इंग लिसिंग अनि कुनमरी द पांगथोकदौरिबा लोकसभा मिखलदा नरेंद्र मोदी न लुसिंग एनडीए ना लिसिंग अनि 18 की लोकसभा मिखलदा फंखिबा सीट मसिंगदगी हेना फंगदुना साउना माइपाकनी हाइबगी थाजबा फोंदोखी ngasi phongba pause singi maroiba pausingi damak hauzik ngangom kiran leire kiran thagachari nganthoi emsu gi advisor ne haiba mi ama nongmai ge konana phaba lamgi pata semdok tuna pibra chanaba chandel gi mandal police na phaba masung schedule tribe demand committee na paksana wakat khongjang changchin khibagi pausing na ngasi phongba pause ayambada maroiba pau ina phongna ba ure sana laibakta masini ai khoi gi Imphal city truck singdagi tahau bulaibakna Upul Waiful gi city ohelle haba pauna ahan be headline tori yellow masana singi maraibak Manipur da yubi lakpi gi masana ubo phangjilaktre haba pau amana pausia sigani shu be headline tori irai bakta laingak na juntara nipan holiday list da hapna ba hona biu yu syam na langban gi haishoi thaba gi thorom pangtok kre haba pauna ahan be headline tori emsu gi advisor ne haiba ama nongmai ga konana phare mahiroi lupsingna aina yadab lupsinga samna ganu haiba pau amana pausia sigani shu be headline tori Isel Express ta land record samdoktuna sasinaba pata kunthra manga issue toromba lainga ki official ama phare chenaba sing masak khangma ngam kre haba pauna ahan headline tori yalhumi kannana ba chapchaba thorang lokotri phauba khongjang changsin khigani haba pau amana pausia sigani shu be headline tori Naharol ki thodang da emsu ki advisory committee ki convener nongmai ga konana phare case asigi investigation mathau tarabadi central agency da sinagani haiba clay khongsai gi wafamna ahan headline tori Manipur ki ngamkhai gi matang da lusingba singi marakta inthok inchin tongnaba lepiu haiba iusiam gi wafamna pausia sigi ani sub headline tori Sangai Express Manipuri da naga isugi waroi Amit Shah da takshinaba ngairi haiba pauna ahan headline tori ST demand ki khongjang sing sangsin ki haiba pau amana photo ko konana pausia sigi ahan balamai da phongli pongna phamda India Myanmar border Shambal khad bu mafam singasi mutki gador sa singi lalon pham oire haiba pauna ahan headline tori sasinaba pata pibra chenabani haiba STC ama phare haiba pau amana pausia sigi ahan balamai da phongli People's Chronicle da underground ga mari lenaba emsu gi advisor amasung pata semdokpada chenaba SDC phare haiba pauna ahan headline tori Sangai Express English ta JCILPS na khongjang amuk hongnaba wasak kre haiba pauna pausia sigi ahan balamai da phongli Moirang da ST demand tawduna miyamna paksana wakat khongjang changsin khibki pawmasu pausia sigi ahan balamai da photo konana phongli Imphal Free Press ta lamgi record samdok samjin tawbur chenaba chandal gi SDC phare haiba pauna headline tori Morning Bell da emsu gi advisor underground ga mari lainaba gi charge da police na phare haiba pauna headline tori Manipur Mail da lamgi record samdokpur chenaba SDC yauna miyoi manga police na phare haiba pauna ahan headline tori Ganphu Mail da emsu gi advisor ama lalhulup ama gi miyoi oirambadagi police na phagat kre haiba pauna headline tori Tamenglong Times ta Manipur Olympic Games ki silver medalist Kyuchang Liu bu Tamenglong gi District Sports Association na taram okhibugi pauna headline tori Champau cheda India ki constitution gi makhada topa constitution amamuk leibu mathau ta de haina hanagi governor S.C. Jamir na phongdokhibu wafamna headline tori Hills Hornbill Express ta nupi sing sakti pinabagi matang da senapati da rally chakhiba amasung Maram Center local ground da pre medical camp pangthokibagi pausing na maru eba pau oina phongli Naharol gi thodang da emsu na tabasingna ad hoc committee semduna emsu bu mingchat chingnaba honaba taraina longde haiba aish chalambagi wafam Chawbok set ki land record samdok pada chanaba channel gi SDC yauna mi manga phare haiba pau amasung Manipur Saukana Buhana Bada Pur Kudingmak na Tawdang Lomina Changi Heba Minister Dingo Gapam Singh Ahan Balamai the Pong Ure Nganthoi Thagachari Kiran Aroibada Maroiba Pau Amuhana Imphal the Ngarang Pangthokiba Miss Manipur Lisingani Kunithoi gi grand finale da Manasa Devi Sapam na Miss Manipur tare Manipur the Ngarang Nong na Miyoi Mari COVID-19 positive oiki active case kun leiri amasung Pradhan Mantri Narendra Modi na ngasi ayu Greater Noida da International Dairy Federation World Dairy Summit Nisingani Kunithoi Haudoglagani Paulo Jare